ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ. ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯛꯄꯁꯤ ꯍꯟꯗꯛ ꯑꯍꯥꯟꯕꯅꯤ. ꯉꯔꯥꯡꯁꯨ ꯍꯧꯗꯣꯛꯆꯕ ꯑꯣꯏꯅ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯊꯥꯒꯠꯆꯈꯤꯕꯅꯤ. ꯌꯨꯝꯗ ꯄꯥꯟꯕ ꯍꯩꯌꯦꯅ. ꯉꯁꯤꯁꯤꯅ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯕ꯭ꯂꯣꯛꯅꯤ. ꯑꯩꯅ ꯂꯩꯖꯔꯤꯕ ꯖꯒꯥ ꯑꯁꯤꯒꯤ ꯆꯥꯎꯔꯥꯛꯄ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯎꯠꯆꯔꯛꯀꯦ. ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ. ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩꯅ ꯎꯠꯆꯔꯤꯕ ꯇꯨꯔꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯀꯥ ꯇꯨꯔꯦꯟ ꯍꯥꯏꯕ ꯇꯨꯔꯦꯟ ꯑꯗꯨꯅꯤ. ꯃꯌꯥꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯔꯤꯕ ꯇꯨꯔꯦꯟ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯆꯦꯟꯊꯔꯛꯄꯅꯤ. ꯑꯩꯈꯣꯏ ꯈꯣꯀꯥ ꯗꯥꯝ ꯍꯥꯏꯗꯨꯒ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯃꯍꯥꯗꯦꯕ ꯃꯥꯒꯤ ꯆꯤꯡꯁꯥꯡꯅꯤ. ꯑꯩꯒꯤ ꯇꯨꯡꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯑꯁꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯁꯥꯏꯇꯣꯟꯒꯤ ꯈꯣꯀꯥ ꯇꯨꯔꯦꯟꯒꯤ ꯃꯊꯛꯇ ꯁꯥꯕ ꯁꯥꯏꯇꯣꯟ ꯕ꯭ꯔꯤꯖ ꯀꯣ ꯈꯣꯀꯥ ꯇꯨꯔꯦꯟꯒꯤ ꯃꯊꯛꯇ ꯁꯥꯕ ꯁꯥꯏꯇꯣꯟꯒꯤ ꯑꯩꯈꯣꯏ ꯊꯣꯡꯒꯤ ꯃꯊꯛꯇꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ. ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯥꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯅꯤ. ꯂꯩꯖꯔꯤꯕ ꯆꯤꯡ ꯑꯁꯤ ꯑꯗꯨꯒ ꯑꯇꯩ ꯈꯔꯁꯨ ꯎꯠꯆꯔꯛꯀꯦ. ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯇꯣꯟ ꯊꯣꯡꯗꯒꯤ ꯈꯔ ꯃꯅꯨꯡ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯎꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯇꯣꯟ ꯇꯨ ꯋꯥꯊꯜ ꯂꯝꯕꯤ ꯆꯠꯀꯗꯕ ꯂꯝꯕꯤꯅꯤ. ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯁꯥꯏꯇꯣꯟꯒꯤ ꯇꯨꯔꯦꯟ ꯊꯣꯡ ꯃꯅꯥꯛꯇꯅꯤ. ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯒꯤ ꯐꯤꯕꯝꯁꯤꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯥꯡꯆꯠꯇ ꯅꯣꯡ ꯇꯥꯕꯒꯤ ꯈꯔ ꯑꯗꯨꯝ ꯐꯔꯦ ꯑꯗꯨꯅꯤ. ꯑꯗꯨꯒ ꯃꯅꯤꯡꯗ ꯎꯔꯤꯕ ꯆꯤꯡꯁꯤꯅ
ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗꯨꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯁꯤꯒꯤ ꯊꯥꯡꯖꯤꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆ ꯊꯥꯒꯤ ꯂꯣꯏꯔꯝꯗꯥꯏ ꯅꯠꯇ꯭ꯔꯒ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯃꯌꯥꯏꯋꯥꯏ ꯑꯗꯨꯋꯥꯏꯗ ꯍꯦꯛ ꯍꯦꯛ ꯀꯥꯟꯅꯕꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯃꯍꯥꯗꯦꯕꯀꯤ ꯆꯤꯡ ꯍꯥꯏꯗꯨꯅꯤ꯫ ꯃꯥꯒꯤ ꯈꯨꯕꯝ ꯂꯩꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯨ ꯏꯕꯨꯙꯧ ꯃꯍꯥꯗꯦꯕꯀꯤ ꯈꯨꯕꯝ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯕ ꯆꯠꯅꯩ ꯃꯤꯌꯥꯝꯅ꯫ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯒꯗꯕ ꯅꯨꯃꯤꯠꯀ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯃꯍꯥꯗꯦꯕꯒꯤ ꯁꯟꯗꯣꯡ ꯆꯤꯡ ꯀꯥꯒꯗꯕ ꯅꯨꯃꯤꯠꯀ ꯅꯨꯃꯤꯠ ꯑꯅꯤꯁꯤ ꯆꯞ ꯃꯥꯟꯅꯅ ꯀꯥꯃꯤꯟꯅꯩ꯫ ꯑꯃꯅ ꯑꯌꯨꯛꯇ ꯀꯥꯔꯨꯔꯒ ꯑꯃꯅ ꯊꯥꯡꯖꯤꯡ ꯆꯤꯡꯁꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯀꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯑꯩ ꯃꯊꯪ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ, ꯉꯥꯏꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯇꯣꯟ ꯕꯖꯥꯔꯗꯒꯤ ꯀꯨꯝꯕꯤ ꯕꯖꯥꯔ ꯇꯥꯕ ꯂꯝꯕꯤꯅꯤ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ꯫ ꯃꯁꯤꯒꯤ ꯎ ꯄꯔꯦꯡ ꯑꯁꯤ ꯌꯥꯝ ꯊꯤꯅ ꯐꯖꯕꯅꯤ꯫ ꯑꯗꯨꯒ ꯁꯣꯟ ꯊꯪꯕꯒꯤ ꯂꯝꯕꯤꯁꯤꯅ ꯁꯥꯏꯇꯣꯟ ꯕꯖꯥꯔꯗ ꯆꯪꯕꯒꯤ ꯂꯝꯕꯤꯅꯤ꯫ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯩꯈꯣꯏ ꯁꯥꯏꯇꯣꯟ ꯑꯦꯔꯤꯌꯥ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯄꯣꯁ ꯇꯥꯕꯅꯤ, ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯂꯝꯕꯤꯁꯤꯗꯤ ꯌꯥꯝ ꯊꯤ ꯐꯖꯔꯦ, ꯂꯝꯕꯤꯁꯤꯗꯤ ꯐꯖꯅ ꯄꯣꯁ ꯇꯥꯔꯦ꯫ ꯃꯁꯤ ꯀꯨꯏꯔꯦ ꯀꯣꯏꯂꯥꯁꯀ ꯊꯥꯈꯤꯗꯕ꯫ ꯁꯤ ꯊꯥꯈꯤꯕ ꯆꯍꯤꯗꯣ ꯆꯍꯤ 8-9 ꯑꯗꯨꯋꯥꯏꯃꯨꯛꯀ ꯐꯥꯔꯝꯃꯗ꯭ꯔꯥ꯫ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯥꯏꯇꯣꯟꯁꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯅꯤꯀꯣ꯫ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃꯈꯛꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ MLA ꯗꯗꯤ ꯃꯃꯤꯡ ꯇꯥꯛꯊꯣꯛꯆꯔꯔꯣꯏ, ꯋꯥꯔꯧꯕꯤꯅꯣ꯫ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯅ ꯁꯥꯈꯤꯅꯤ꯫
ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯒꯗꯤ ꯆꯥꯟꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯔꯝꯃꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ